Exam mayada mangda laik thamduna laik pawa haibasi hauna shani adubu whole syllabus kamaina cover tawgani khangning labadi video asi loiba pabu yimbi matam leiringai da laik ti pahaudrabanina exam maya sida karamba laik pagani haina khanbada awaba poktaba sunatte laik ama lokhatuna page haina yengubada karamba pagani khanbada awaba phawdaba sunatte maru oiba karamba pagani khanbada awaba masu poi ojana maru oi simadi maru oi haina haikibajing adu thinabo hanabada matam kaya dadi changadawriba matam changjarabasu matam kaya ama changjarabasu ai maru oibadudi thiraga padaba yade haiduna ai maru oibadu thire laibangna fariju maru oi haiduna mark tawgiba singadu thingnare thingnajarabasu aina iramibadu karino khangdabana ai mata sare adu oirabasu ai padaba yade haiduna ai pare ai paba hore ahambadadi khangdre ani shubong pare ani shubadasu khangdre ai hanjan pare ai hanjan parabasu ai khangba kawbadi leitre upai leiro khange si subject sim ai thamme aduga ai atopa subject karamba pasigena ai yenge karamba subject pasigena sum yengpada aina simadi nungaini simadi khangni aba subject adu yauktre ai matha sare mit adu hokre mathangi numita ai amuk laik paage haiduna changi aina ikhiba notebook adu lokhali aduga aina iriba adu yengi madu yengbada ai kokchaubi kakre kari irino haiba khangkhre aduga atopa laik amamung paikhatlaga yeng madu su chamane ma laik tu de yauribidu karino haibasi ai gyan sungta tadre aduna ai isor khoirame masu kanaba kawbadi leitre maramdi heitrabanina aina khalli sigi ahambe pc pau khangdrabajinadi masigi larik pumnamak si kamaina khangani sin khalli nama thasari di sigi larik sigitang na tebaina paduruse atopa larik kaya amasu leiri masi khambada ai ko ngawre madudagi di ai follow khatlaba matung YouTube apps ta sange YouTube apps ta how to cover whole syllabus tar ka sange kamdawna larik pagani haibagi matang asida ai thijinba hore video kaya ama thule video singadu aingonda panjalaga yenge video kaya ama aingonda panjalaga sum mathang yenge mathang panjalaga aingonda yengabasu madu kanaba kobadi laikidre ai matha sare ai tofang khangdre ai kap tawbada ngaire kapasu pai lero khange madudagi aina wakhan khambada ai idea ama thule idea si panjlaga yenga khale ai idu zathoe aduga hakchangje fresh oire ai wakhan ngaire aigi phol adu ishadagi lapna mon mayada thamme aigi larik pabam sida mathong maram khangdana gyan men tadana sairaga leiriba larik amadi notebooks mayam adu ai phajana semsilaba matung basana mathang nana thambire mathang aina asum loislakpana ai laik sing adu bapam chana phajana thamba lore laik amadi notebook sing adu ai phajana mathang arrange tawraga thamme yengbada nungaire adudagi ai khudai ama laure khudai adu pusale aduga notebooks amadi laik sing dugi mathakta khudai aduna kupsanbire phajana aina kupsanbiraba matungda ai hangna khale whole syllabus cover tawre haiduna I cover the whole syllabus aduna ai phajub laukhale phajub laukhulaba matung ai ngaina hithare adudagi ai ngaina tumi